Nang ngasay nga toy thùng có sao ba mi na nga toy ba sai hai sumbra ayu saningi sida ay rum do lay bani na isa nong mi le ay jum da lay do yaw ay kay ko ba le ay ko ba le ay kay ko ba ba ay mi ay kay ko ba ba ay kay ko ne nangate ngasiꯒꯤ ꯑꯩꯅ ꯇꯧꯔꯤꯕ ꯏꯟꯇꯔꯚꯤꯌꯨꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ ꯁꯦꯂꯤꯕ꯭रिꯇꯤ ꯃꯔꯛꯇꯒꯤ ꯁꯦꯂꯤꯕ꯭रिꯇꯤꯗꯒꯤ ꯍꯦꯜꯂꯕ ꯈ꯭ꯋꯥꯏ ꯅꯝꯕꯔ 1 ꯁꯦꯂꯤꯕ꯭रिꯇꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯊꯣꯏꯕꯤ ꯅꯨꯡꯁꯤ ꯏꯆꯥꯊꯣꯏꯕꯤꯁꯦ ꯑꯩ ꯊꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯒꯤ ꯃꯔꯝꯁꯦ ꯃꯌꯥꯝ ꯃꯔꯛꯁꯤꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯕ ꯃꯔꯝꯁꯦ ꯏꯆꯥꯊꯣꯏꯕꯤꯅꯤ ꯐꯣꯟꯗ ꯈꯛꯇ ꯌꯦꯡꯗꯅ ꯑꯩꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨꯗ ꯂꯦꯞꯄꯁꯦ ꯄꯦꯜꯂꯛꯇꯕ ꯑꯗꯨꯒ ꯃꯅꯥꯛꯇ ꯗꯥꯏꯔꯦꯛ ꯂꯥꯛꯑꯒ ꯀꯃꯥꯏꯅꯒ ꯅꯥꯟ ꯐꯪꯕ ꯏꯆꯥꯊꯣꯏꯕꯤ ꯃꯅꯥꯛꯇ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯑꯩꯅ ꯃꯥꯏ ꯃꯅꯥꯛꯇ ꯁꯨꯃꯥꯏꯅ ꯇꯥꯏꯝ ꯁ꯭ꯄꯦꯟ ꯇꯧ ꯐꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯒꯤꯁꯨ ꯈꯣꯡꯁꯦ ꯀꯛꯄ ꯇꯥꯔꯦ ꯁꯥꯏ ꯃꯇꯦꯛ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯈꯛ ꯎꯠꯄꯤꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯃꯥꯒꯤ ꯁ꯭ꯋꯥꯏꯁꯤꯒ ꯀꯛꯄ ꯇꯥꯔꯦꯅꯦꯀꯣ ꯃꯥꯒꯤꯅꯗꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯁꯥꯡꯉꯦ ꯃꯥꯁꯨ ꯑꯩꯕꯨ ꯎꯔꯒ ꯍꯔꯥꯎꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯪꯁꯤ Harawe yang ꯍꯔꯥꯎꯕ꯭ꯔꯥ ba ni kakak yung man jo ba am am bas para masai nang inggit toro wa nga nang ngasay nga toy ba thùng có sao ba mi na nga toy ba sai hai sumbra ayu saningi sida ay rum do lay bani na isa nong mi le ay jum da lay do yaw nok kan nok ko sai no ay hayeng thil numidang wayam dala toy ni toy mrak laki ko madam gi aya balog sa gi madam ay lapuya sa tutra tunin naman madam gi appointment phang jara ay kana la kana ulag ke komi do pek ke ma tor ko ay na chahi jang thon ta me ka phuda toy na ter ay sorry wa phuda toy se toy kar ba do chahi jang thon ta me asi mana hek thong tha ga engona phajana pijadra ba ma se pura ba ne ma udoi mai hapen ga je phajadra u thoi bi mai hapen je ma phai lo kam chau yang to thoi bi ai ku tor ba ma ju chaning hai thoi bi manakta kaka sibanan ju chaning hai ko sibanan se siba thoi bi da hai ta to ko se thoi bi lak ka ne hai lak ten thoi bi ma thoi bi on style फजबने थोबी नंग मन यंगते ककासे याव फजबने नंग चाक चा तानी न टेडे होयंग लाव फू गनी लागा ai la hang isay sakto ni ada pai ba tan dan maning da to slide pan banido oi tandan naman le thobi tandan naman ko maning da to slide pan ito si tandan niya man maning da to slide pan man si oh dokal tandan niya ako'y tandan niya maning ito slide battery low na mut kre có rồi biết hàng là cái cây phía tôi đang không biết cái mai
खंदे तमाय फजबरा खंदे कई पिजनी खंदे आई किली हवाई जाए तो किली हवाई कनाना से कई को माले नहीं कई को माले नहीं को माले नहीं कई को माले ai biết nó cây của bà mẹ ai cây của nè nó nè masayang baje nang di nang masayang baje chum na yenga kana chum male pai na yenga kana chonga mal adwa ki han noi adwa ko na thuma ko no ai ki jaye no em na dwa thuma ko no ki jaye ha ga masingang kana na matai ki u da Rồi biết mà tại đấy bây giờ cả cải cuốn này nè nang nama juga nafsi laura ha nang bunyi macam kang bakangnya nang lain juga nang toko na ha nang ogi yang berapa ogi cockroach gitu ayo mau kontak kan nang macam nang kada aja lain दादा ये है तो दादा 이 담독거니 에 दादा 영문에 와 마시기 안강 마자자 까라이라 길라이도 와난 조가요라 나꼭 조가요라 에 영문에 दादा mana ai mana kelage ye tana le 에 아우 마시기 안강 마자자 까나노 아우 딱끼끼 man bra Man bro, tapi nggak aku tahu, tapi pernah caca ada review sih. Tapi nào pharo, tapi loko pharo, tapi flying kiss ke kau pipirong na. Ye, patah aku tapi. Hei, masih ki utin man begini. Masih utin man begini mereka keceng nang mangan lah nang kek lah mutalura nang ha. Nang yang musik tu beri mungkin nang ni ha. Mando. Hẹn gặp cái comment đó. Bye bye. Hek 생들어봐 아이나 난 강어 나 시계는 락서리 어제 거의 매담 문어버 락서버니 매담나 마사 खरा फरमने मैम विश तौबदगी मैम थैंक यू सो मच है थोबीबू हक्चांग फना मैम याम थुना फबीरो है विश तौबीरपगी थोबीसे मसा खरा कखलमे याम नुंगाय अदुगा थोबीगा खोनी सब मानना लेरे मा जो जिंग नाबने खोंग उप यादे अदुना मासे ngरang नान आई लाकपदा मासे वासु नामु याम वाना लेरमने है बता जिक खरा नुंगाय बे खोनी जे वारी सानबा याम नुंगाय है बता नसिक ना तंग नोक मिनारे अदुगा आई खोंग की लाइनर के कासु ये माई के लाइनर थादने उप खरा नुंगाय अने फरकांदा अंग के लाइनर मा लव को तौसे सी लाइनर को सी ने नहीं नंग को लाइनर याव दे ai che khong che doctor na ne ke lo to se ha mi ba adum atopa ma gi hap pa ya ha mi ba mi to pe ma khong ai di ka khara ga gi do adu donate tong no mi ji thok ta ba oh hai ba di ai nda kudak kana na di donate tong ni do kudak ta si da di mi du gi khong lo donate ta ya ba
ꯑꯗꯨꯗ ꯀꯀꯥ ꯁꯤꯕꯥꯅꯟ ꯀꯦꯃꯦꯔꯥ ꯅꯝꯃꯤꯁꯦ ꯃꯥꯅ ꯗꯣꯅꯦꯠ ꯇꯧꯒꯦ ꯍꯥꯏꯔꯝꯃꯤ ꯄꯤꯊꯣꯛꯀꯦ ꯑꯩꯅ ꯑꯩ ꯄꯥꯝꯗꯦ ꯃꯥꯏ ꯃꯈꯩꯁꯦ ꯄꯤꯁꯤꯛ ꯄꯤꯗꯣ ꯆꯥꯟꯅꯔꯣꯏꯗꯕ ꯃꯥ ꯍꯔꯥꯎꯈꯔꯦ ꯗꯣꯅꯦꯠ ꯇꯧꯍꯧꯗ꯭ꯔꯦ ꯃꯥꯁꯨ ꯈꯪꯉꯤꯅꯦ ꯑꯩꯅ ꯄꯥꯝꯃꯣ ꯍꯥꯏꯅꯀꯣ ꯍꯛꯆꯥꯡ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯊꯣꯏꯕꯤ ꯍꯣꯏ ꯅꯨꯡꯉꯥꯏꯀꯣ ꯍꯣꯏ ꯉꯔꯥꯡ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏ ꯊꯣꯏꯕꯤꯅ ꯍꯥꯏꯁꯦ ꯉꯥ ꯐꯔꯀꯥꯟꯗ ꯀꯀꯥꯁꯦ ꯂꯥꯛꯑꯣ ꯍꯥꯏꯅ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯋꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅ ꯉꯝꯗ꯭ꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯛꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯦꯟꯅ ꯐꯖ ꯊꯣꯛꯑꯦ ꯃꯁꯛꯁꯦ ꯑꯩꯁꯨ ꯊꯣꯏꯕꯤ ꯃꯅꯥꯛ ꯂꯥꯛꯑꯒ ꯐꯝꯂꯦꯗꯤ ꯋꯥꯕꯒ ꯀꯥꯎꯋꯦ ꯑꯗꯨꯒ ꯃꯥꯁꯨ ꯁꯥꯒꯟꯕꯅꯤꯅ ꯑꯩꯁꯨ ꯁꯥꯒꯟꯕꯅꯤꯅꯀꯣ ꯃꯥꯏ ꯃꯅꯥꯛ ꯂꯥꯛꯄꯗ ꯅꯨꯡꯁꯤꯠ ꯉꯛꯇ ꯐꯪꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯕꯥꯝꯗ ꯊꯥꯎꯅꯦ ꯊꯣꯏꯕꯤꯒꯤ ꯅꯨꯡꯁꯤꯠ ꯁꯤꯁꯇꯦꯝꯗꯣ ꯑꯝꯇ ꯎꯠꯄꯤꯌꯨꯅꯦ ꯁꯣꯝꯗ ꯂꯩꯔꯦ ꯀꯨꯂꯔ ꯁꯣꯝꯗ ꯂꯩꯔꯦ ꯐꯦꯟ ꯑꯁꯣꯝꯗ ꯊꯣꯡꯅꯥꯎꯗꯒꯤ ꯆꯤꯡꯉꯛꯄ ꯐꯦꯟ ꯅꯨꯡꯁꯤꯠꯁꯤꯅ ꯁꯣꯝꯗ ꯊꯥꯖꯤꯜꯂꯦ ꯁꯣꯝꯁꯤꯅ ꯏꯪꯍꯜꯂꯦ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯤꯕꯥꯅꯟꯗꯅ ꯑꯃꯨꯛꯀ ꯐꯦꯟꯁꯤ ꯌꯥꯝ ꯆꯥ ꯌꯥꯗꯦ ꯂꯣꯛꯀꯨꯝꯕ ꯊꯨꯡꯉꯦ ꯑꯗꯨꯒ ꯅꯨꯡꯁꯤꯠꯇ ꯄꯥꯏꯈꯤꯒꯦꯒ ꯇꯧꯕ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯁꯦ ꯊꯣꯏꯕꯤ ꯃꯤꯅ ꯌꯥꯝ ꯅꯣꯏ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯅꯨꯡꯗꯥꯡꯁꯦ ꯈꯔ ꯆꯥꯕ ꯋꯥꯠꯍꯜꯂꯦꯕ ꯑꯗꯣ ꯑꯩ ꯃꯇꯧ ꯇꯝꯕꯩ ꯋꯥꯅꯤ ꯀꯀꯥ ꯁꯤꯕꯥꯅꯟꯗꯁꯨ ꯃꯥꯁꯨ ꯆꯥꯗꯕ ꯑꯗꯨ ꯃꯥꯉꯣꯟꯗ ꯀꯩ ꯍꯥꯏ ꯆꯥꯁꯜꯂꯣ ꯍꯥꯏꯅꯤꯡꯉꯤ ꯅꯠꯇ꯭ꯔꯗꯤ ꯌꯥꯡ ꯀꯪꯉꯅꯤ ꯀꯀꯥꯏ ꯁꯦꯕꯥ ꯈꯔ ꯇꯧꯕꯤꯅꯕ ꯈꯪꯉꯕ ꯆꯥꯛ ꯌꯥꯝ ꯆꯥꯁꯜꯂꯣ ꯆꯥꯕꯗꯁꯨ ꯈꯪꯉꯕ ꯆꯥꯛ ꯌꯥꯝ ꯆꯥꯁꯜꯂꯣꯀ ꯊꯣꯏꯕꯤꯅ ꯁꯤ ꯀꯜꯂꯤꯁꯦ ꯃꯌꯥꯝ ꯅꯣꯡ ꯅꯤꯅꯤ ꯃꯃꯥꯡꯗ ꯁꯤ ꯁꯨꯃꯥꯏꯅ ꯊꯣꯏꯕꯤ ꯀꯟꯗꯦ ꯕꯥꯔꯗꯦ ꯃꯇꯨꯡꯗ ꯊꯣꯏꯕꯤ ꯃꯁꯥ ꯌꯥꯝ ꯁꯣꯛꯆꯤꯜꯂꯝꯃꯦ ꯅꯨꯡꯉꯥꯏꯇꯦ ꯁꯣꯔ ꯍꯣꯟꯕ ꯁꯥꯒꯟꯕ ꯑꯩꯈꯣꯏ ꯄꯥꯔꯐ꯭ꯌꯨꯝꯒ ꯑꯝꯇ ꯀꯥꯞꯄ ꯂꯥꯛꯄ ꯌꯥꯗꯦꯀꯣ ꯄꯥꯔꯐ꯭ꯌꯨꯝ ꯀꯥꯞꯄ ꯌꯥꯗꯦ ꯃꯅꯝ ꯀꯩꯀꯥ ꯑꯝꯇ ꯌꯥꯗꯦ ꯃꯥ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯁꯣꯔ ꯍꯣꯟꯕꯗ ꯑꯗꯨꯒ ꯂꯣꯛꯁꯨ ꯑꯗꯨꯝ ꯈꯨꯕ ꯍꯧꯖꯤꯛꯇꯤ ꯃꯥ ꯑꯩꯈꯣꯏ ꯍꯩ ꯃꯍꯤ ꯖꯨꯁ ꯈꯤꯇꯪ ꯊꯛꯈꯤꯕꯗꯩ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯁꯨ ꯐ꯭ꯔꯤ ꯑꯣꯏꯕꯒ ꯊꯣꯏꯕꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯉꯥꯏꯍꯥꯛꯇꯪꯈꯛ ꯑꯩ ꯏꯆꯥ ꯊꯣꯏꯕꯤꯒ ꯐꯝꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯑꯩꯒ ꯁꯤꯕꯥꯅꯟꯒ ꯂꯥꯛꯄꯅꯤ ꯁꯤ ꯃꯃꯥꯗꯁꯨ ꯑꯩꯅ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯇꯧꯔ ꯕꯣꯕꯣꯛꯇꯁꯨ ꯍꯥꯏꯈꯤꯕꯀꯣ ꯕꯣꯕꯣꯛ ꯊꯣꯏꯕꯤꯗ ꯃꯁꯥ ꯉꯝꯗꯦ ꯋꯥꯔꯤꯁꯨ ꯁꯥꯟꯅꯕ ꯉꯝꯗ꯭ꯔꯦꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯅꯪ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯄꯗꯣ ꯑꯗꯩꯗꯤ ꯃꯃꯥ ꯊꯣꯏꯕꯤ ꯃꯁꯥ ꯉꯝꯃꯦ ꯈꯔ ꯀꯜꯂꯦ ꯆꯠꯂꯨꯈꯤꯒꯦꯅ ꯕꯣꯕꯣꯛꯇ ꯌꯥꯝ ꯍꯔꯥꯎꯔꯦꯕ ꯃꯔꯝꯗꯤ ꯅꯪꯅ ꯕꯥꯔꯗꯦ ꯅꯨꯃꯤꯠꯇ ꯕꯣꯕꯣꯛ ꯅꯥꯕ ꯊꯨꯅ ꯐꯔꯧꯒ ꯍꯥꯏꯔꯝꯗ꯭ꯔꯥ ꯑꯗꯨꯒ ꯑꯃꯨꯛꯀ ꯅꯪꯅ ꯈꯪꯉꯥ ꯅꯥꯁꯤꯟꯕꯗꯣ ꯑꯗꯨ ꯇꯥꯕꯗꯩꯗꯤ ꯕꯣꯕꯣꯛ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯄꯥꯔꯕꯇꯤꯅ ꯌꯦꯡꯉꯝꯃꯒꯗꯤ ꯄꯨꯇꯨꯅꯨꯒꯤ ꯃꯃꯥ ꯄꯥꯔꯕꯇꯤꯀꯣ ꯑꯩꯈꯣꯏꯁꯨ ꯃꯅꯥꯛꯇ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯗꯨꯅ ꯕꯣꯕꯣꯛ ꯄꯥꯔꯕꯇꯤꯁꯦ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯊꯨꯅ ꯐꯔꯣ ꯍꯥꯏꯕꯅꯦ ꯑꯗꯨꯅ ꯕꯣꯕꯣꯛ ꯄꯥꯔꯕꯇꯤꯁꯦ ꯑꯝꯇꯪ ꯄꯜꯂꯒ ꯅꯪꯅ ꯕꯣꯕꯣꯛ ꯄꯥꯔꯕꯇꯤ ꯅꯨꯡꯉꯥꯏꯕ ꯑꯩ ꯍꯛꯆꯥꯡ ꯈꯤꯇꯪ ꯐꯔꯦꯒ ꯄꯟ ꯕꯣꯛ ꯄꯥꯔꯕꯇꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯕ ꯄꯥꯔꯣ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯄꯥꯔꯕꯇꯤ ꯍꯥꯏꯅ ꯍꯧꯕꯅꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤꯀꯣ ꯃꯥꯒꯤ ꯍꯁꯕꯦꯟꯗꯣ ꯄꯨꯄꯨꯗꯣ ꯂꯥꯏ ꯌꯥꯝ ꯅꯤꯡꯉꯦꯕ ꯃꯍꯥꯗꯦꯕ ꯌꯥꯝ ꯅꯤꯡꯉꯦꯕ ꯑꯗꯨꯅ ꯃꯥꯕꯨ ꯃꯌꯥꯝꯅꯅꯦ ꯃꯥꯏ ꯃꯃꯤꯡ ꯗꯤꯂꯤꯞꯁꯦ ꯑꯗꯨꯗꯣ ꯃꯍꯥꯗꯦꯕ ꯍꯥꯏꯅ ꯀꯧꯕ ꯁꯝꯁꯨ ꯑꯩꯅ ꯃꯥꯏ ꯋꯥꯡꯉꯦꯕ ꯑꯗꯨꯗꯣ ꯑꯗꯨꯅ ꯃꯥꯏ ꯃꯃꯤꯡꯗꯣ ꯃꯍꯥꯗꯦꯕꯀꯤ ꯅꯨꯄꯤꯗꯣ ꯄꯥꯔꯕꯇꯤ ꯀꯧꯏꯗꯅ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯄꯥꯔꯕꯇꯤ ꯊꯝꯈꯤꯕ ꯅꯩꯕꯅꯤꯀꯣ ꯃꯤꯡ ꯍꯥꯏꯁꯦ ꯅꯩꯀꯣ ꯉꯁꯤꯒꯤꯗꯤ ꯀꯩꯀꯩ ꯆꯥꯔꯤꯕ ꯆꯥꯛ ꯆꯥꯔꯦ ꯑꯗꯨꯗꯒꯤꯗꯤ ꯀꯤꯂꯤꯆꯅꯥ ꯆꯥꯁꯤꯜꯂꯦ ꯍꯩ ꯃꯍꯤꯁꯨ ꯊꯛꯑꯦ ꯌꯥꯝ ꯆꯥꯔꯦ ꯉꯁꯤꯗꯤ ꯉꯁꯤꯒꯤ ꯑꯩꯅ ꯇꯧꯔꯤꯕ ꯏꯟꯇꯔꯚꯤꯌꯨꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ ꯁꯦꯂꯤꯕ꯭रिꯇꯤ ꯃꯔꯛꯇꯒꯤ ꯁꯦꯂꯤꯕ꯭रिꯇꯤꯗꯒꯤ ꯍꯦꯜꯂꯕ ꯈ꯭ꯋꯥꯏ ꯅꯝꯕꯔ 1 ꯁꯦꯂꯤꯕ꯭रिꯇꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯊꯣꯏꯕꯤ ꯑꯗꯨꯅ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯏꯟꯇꯔꯚꯤꯌꯨꯁꯦ ꯂꯧꯕ ꯐꯪꯖꯕꯗ ꯌꯥꯝ ꯍꯔꯥꯎꯏ ꯃꯔꯝꯗꯤ ꯃꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯦꯄꯣꯏꯟꯃꯦꯟ ꯁꯨꯡ ꯄꯤꯕꯤꯗꯦ ꯑꯩꯅ ꯏꯆꯥ ꯊꯣꯏꯕꯤ ꯑꯝꯇꯪ ꯅꯝꯖꯒꯦ ꯄ꯭ꯂꯤꯖ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯃꯟꯕꯗꯒꯤ ꯃꯥ ꯅꯝꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯝꯇ ꯁꯤꯗꯩ ꯆꯪꯉꯛꯄ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅ ꯃꯥꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯕꯁꯦ ꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯕꯥꯅꯟ ꯑꯃꯨꯛ ꯊꯥꯔꯛ ꯑꯩ ꯑꯃꯨꯛ ꯂꯥꯛ ꯐꯪꯗ꯭ꯔꯦ ꯑꯦꯄꯣꯏꯟꯃꯦꯟ ꯉꯁꯤꯒꯤꯗꯤ ꯍꯥꯏꯅ ꯁꯨꯡꯐꯪꯗꯦ ꯑꯗꯨꯅ ꯑꯩꯁꯦ ꯌꯥꯝ ꯂꯛꯀꯤꯅꯤ ꯈꯜꯂꯦ ꯃꯔꯝꯗꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯑꯩ ꯊꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯒꯤ ꯃꯔꯝꯁꯦ ꯃꯌꯥꯝ ꯃꯔꯛꯁꯤꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯕ ꯃꯔꯝꯁꯦ ꯏꯆꯥ ꯊꯣꯏꯕꯤꯅꯤ ꯐꯣꯟꯗ ꯈꯛꯇ ꯌꯦꯡꯗꯅ ꯑꯩꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨꯗ ꯂꯦꯞꯄꯁꯦ ꯄꯦꯜꯂꯛꯇꯕ ꯑꯗꯨꯒ ꯃꯅꯥꯛꯇ ꯗꯥꯏꯔꯦꯛ ꯂꯥꯛꯑꯒ ꯀꯃꯥꯏꯅꯒ ꯅꯥꯟ ꯐꯪꯕ ꯏꯆꯥ ꯊꯣꯏꯕꯤ ꯃꯅꯥꯛꯇ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯑꯩꯅ ꯃꯥꯏ ꯃꯅꯥꯛꯇ ꯁꯨꯃꯥꯏꯅ ꯇꯥꯏꯝ ꯁ꯭ꯄꯦꯟ ꯇꯧꯕ ꯐꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕꯁꯨ ꯅꯠꯇꯦ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯅ ꯖꯁ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯃꯣꯏ ꯃꯃꯥꯅ ꯏꯆꯥꯁꯦ ꯁꯨꯃꯥꯏꯅ ꯈꯣꯡ ꯀꯛꯈꯤꯗꯣꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯉꯁꯤ ꯑꯩꯅ ꯑꯩꯄꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯔꯤꯅꯣ ꯇꯥꯟꯅꯔꯛꯄꯗꯒꯤ ꯉꯁꯤ ꯄꯨꯛꯅꯤꯡꯗ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯈꯤꯕꯗꯩ ꯑꯩꯅ ꯁꯥꯊꯤꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯒ ꯌꯥꯝ ꯆꯥꯟꯅꯕ ꯃꯥꯏ ꯋꯥꯔꯤꯁꯦ ꯃꯥꯒꯤꯁꯨ ꯈꯣꯡꯁꯦ ꯀꯛꯄ ꯇꯥꯔꯦ ꯁꯥꯏ ꯃꯇꯦꯛ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯀꯛꯄ
ꯁ꯭ꯋꯥꯏꯁꯤꯒ ꯃꯥꯒꯤ ꯁ꯭ꯋꯥꯏꯁꯤꯒ ꯀꯛꯄ ꯇꯥꯏꯅꯤꯀꯣ ꯃꯥꯒꯤꯅꯗꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯁꯥꯡꯉꯦ ꯑꯩꯅ ꯁ꯭ꯋꯥꯏ ꯐꯥꯎꯅꯤ ꯃꯥꯒꯤꯅ ꯁꯤ ꯈꯤꯇꯪ ꯁꯥꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯈꯣꯡ ꯆꯠꯄ ꯈꯔ ꯉꯝꯖꯔꯛꯄꯒ ꯑꯃꯨꯛꯀ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯒꯨꯝꯕꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯩꯅ ꯑꯩ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗꯦꯅ ꯑꯗꯨꯅꯁꯨ ꯑꯅꯝꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯩꯕꯨ ꯎꯔꯒ ꯍꯔꯥꯎꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯪꯁꯤ harawe yam ꯍꯔꯥꯎꯕ hoi ꯑꯩ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯕ hoi ꯑꯩꯅ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯇꯧꯔ ꯅꯣꯛꯍꯟꯕꯅꯦꯕꯀꯣ ꯑꯗꯨ ꯅꯣꯛꯍꯟꯕꯁꯤꯁꯨ ꯑꯃꯨꯛꯀ ꯃꯥꯂꯣꯛ ꯈꯨꯏꯗꯣ ꯑꯗꯨꯅꯁꯨ ꯌꯥꯝ ꯅꯣꯛꯍꯟꯕꯁꯨ ꯌꯥꯗꯕ ꯈꯤꯇꯪ ꯑꯃꯨꯛ ꯅꯣꯛꯍꯟ ꯈꯤꯇꯪ ꯑꯃꯨꯛ ꯈꯪꯗꯦꯗꯤ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯋꯤꯁ ꯇꯧꯕꯤꯔꯤꯈꯩꯒꯤ ꯊꯣꯏꯕꯤ ꯅꯥꯕ ꯊꯨꯅ ꯐꯒꯅꯤ ꯈꯜꯂꯦ ꯃꯤꯒꯤ ꯕꯣꯔ ꯍꯥꯏꯁꯦ ꯋꯤꯁ ꯍꯥꯏꯁꯦ ꯁꯤ ꯅꯠꯇꯅ ꯏꯁꯣꯔ ꯅꯠꯇꯅ ꯑꯩ ꯐꯥꯎꯗ ꯉꯁꯤ ꯋꯤꯁ ꯇꯧꯕꯤꯔꯕꯩ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤ ꯑꯩ ꯈꯤꯇꯪ ꯐꯒꯠꯂꯛꯏꯅꯦ ꯑꯩꯁꯨ ꯑꯗꯨꯅ ꯉꯁꯤ ꯂꯥꯛꯆꯕ ꯉꯝꯃꯤꯁꯤꯅꯤ ꯊꯣꯏꯕꯤ ꯃꯅꯥꯛꯇ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯗꯤ ꯊꯣꯏꯕꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯂꯨ ꯇꯧꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯊꯣꯏꯕꯤꯒꯤ ꯇꯦꯕ꯭ꯂꯦꯠꯅꯤ ꯁꯤ ꯄꯣꯁ ꯇꯥꯕ ꯃꯥꯒꯤ ꯀꯣꯚꯔ ꯈꯤꯇꯪꯗꯤ ꯀꯣꯚꯔꯁꯦ ꯅꯪꯅ ꯃꯜꯂꯦ ꯍꯥꯏꯔꯒꯗꯤ ani le hande ꯁꯤꯁꯦ ꯀꯩ ꯉꯁꯤ ꯀꯥꯔꯇꯨꯟꯗ ꯌꯥꯎꯋꯤ khangdi ꯁꯤ ꯅꯪꯅ mama na ꯄꯥꯝꯕ khali ꯁꯤꯁꯦ ꯇꯦꯕ꯭ꯂꯦꯠ ꯄꯥꯏꯕꯅꯤ ꯈꯔ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯀꯣ ꯆꯥꯎꯅ ꯄꯥꯛꯅ ꯍꯦꯛ ꯎꯕꯅꯤꯅꯀꯣ ꯊꯣꯏꯕꯤꯅ ꯉꯁꯥꯏ ꯑꯩꯒꯤ ꯔꯤꯜꯁ ꯑꯃ ꯌꯦꯡꯉꯝꯃꯦ ꯑꯩꯒꯤ ꯔꯤꯜꯁꯇꯣ ꯑꯃ ꯄꯨꯊꯣꯛꯆꯒꯦ ꯍꯥꯏꯅ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯤ mari ꯁꯤꯗꯗꯤ ꯊꯣꯛꯇ꯭ꯔꯥ ꯁꯤ ꯅꯦꯠ fadra hai do hai de de jo kari na ya okay let me check हरे ओट भाई तो भाई आएगी वीडियो हम बोले बना दे माँ हापगा माना ये गले मने सिनुक सीद्राबा आई ने जो समाने नमक पते है ने नुमाएबा माना फमुंग दले रहेगा समाना ये आई वीडियो नुमाए जाने अगर आई ने बाबा चलो तो वाह बते कहीं तो वाह आई वीडियो से याम फाव तो बना तब वीडियो व्यू याम फंग तो बना तो भी गुम्बा आई चाय शू ये सन माई बेन सिने नाव में आमे बनु सीजे बोले बिदो मखोइदा खरा इंस्पायर मखोइदा खरा नुंगाय बता इन चट खोतना तोरो मखोइदा ngakdang pothan ngam ji siju ai gi dapni yam nuai ba mani habe tare aduna ai wat na ke koisi chali da duna ona ngakdang yeng ai video yeng ai ja adu ta ba haraw mana yeng am ga habe sin me nuai ba ja kai video do ai di sak sak kali khangdi ngasi di hingjang haw thong amai hangam thong ye hangam hangam siba चिकन लेग पीस की मरम न तारा में खाना की नलु khangdi नई अमा आंगांग दुगिरा natte अदु थोइबी की ममा ना जुम जंग न पान बाई थोइबी का अदुगा नई की ममा की दादा की आंगांग सिंग लोई चाव सा माने दा आई खेना देबे हम को khena de mans te khena खा रहे को hai अच्छा अदु थोइबी नदी आंगांग माले अदुगा याम नुक्सिबा आंगांग की केनो दो मोइना लेसाबी खरा फाबा माले मोइ याम चाव दा सिबा मोइना लेसाई फाबा मान गरे को थोइबीना हाइदी यामना आंगांग माले अदुगा याम क्यूट ओय मैमना वीडियो द उबी दुनी अदो मान आइबु नुक्सिबगी निको अदुना असिगी वारी आइना सानाइबा पॉडकास्ट दे खोगी ख्वाइदगी मणिपुर के टॉप सेलिब्रिटी असिंगने नाइसे न टॉप सेलिब्रिटी नि सान बखनदा कई खनरी ai celebrity oning de कई de कोनी जो cham cham na simple oina lening ai simple ओइ बतो नंगना नतिबा यामना नि सेलिब्रिटी ओने अखोइना खनदोइने सीएम ओइगरा चीफ मिनिस्टर ओइगरा एमएलए अखोइना खनदोइना नंगो अखोइना खलगा सेलिब्रिटी टॉप सेलिब्रिटी नि खल मैडम ngasi aina interview ngakang lobjaraga wari sana khamai nungai hai मैडम ना सुमाइना योंदा इंटरव्यू लोबोगी चांस भी बजे ऐसु याम हानिया लेता नुआय अदुगा मैडम की हक्सांग याम तुना फबो व्यू ऐसु तुम लाक्सगे मैडम की मनाक दको अदु ममक्ता जुम मसा मसा वीडियो खर सेम से बरमदी थोइबी अखोइ तौना अतैसु लेबसिंग दो सेलिब्रिटी के दो मोइ खिदक नुआयना वखन दको मोइ की खल सेम से मिचम की खतना नते को ओके hai अदु लोइसिलगा हा अखोनि पोथा जो वाइ थाना को hai मैम बाय बाय हाजिन mayam bye bye मैम विश तो भी थैंक यू हाइबी mayam wish to we thank you सेना मैम ना विश तो भी हक्सांग नुआय
थैंक यू सो मच असमाय सपोर्ट तौबियो अदुगा आइदि सुम लेरे सपोर्ट तौनबा बाय बाय मैम